nusa sabe na mit ka jilo mak siap pom de thakat li yengda do ma ngasi ju mukbang dum tok sanjara ge do ngasi di cha do je usoi kang suam ne aduga saugri am thong ge aduga kaino ka oka aduga mimi singju ngap chalaga chara ge am samna aduga ngan kitchen garden tur to biro habdo tur gai na mo hoi utpiro habdo adudo adu ju sar ma gai pe video nam sang mana da ising yam bai phur ka lo chot kare samje to khoi se dang na te ngang je ju samje dum ngang ni ka adu sam ngang ju kusu mu ne ade ngondi phuaw na ga amot pa dum ekta male mu ba ga je kam kan de da ado khoi di keno je hingol gi keno je yam jaga yam chaw de na te ko adu ga ju dum tha ba di kha di loi thai ba dum sai pareng ji da thai nusi da su hore adu ga tuning ko sam hore adu se nakupi ta tai hor mane adu handak makhong somdok pai ne na phuk to re ho ana wa tha ko ba to we dei khara pha khara wa le da sai da moro te pum ba kai gum ba pareng san hore dei sai da na pak pi hore adu ga sai da lam maroi jo hai da agi cha maroi jo amai thai nei dan thakpai ji jabun hong man thakpai ji jabun hong man ta khoi thau pha ba dei ngon da yan that lu dan si ga dei yam pik na mo tin ga le dei sai da hawai ke yam hore hawai asang bi apak bi anem bi hawai an bi dei saugri le le ai hinjang saugri je sai he chen ge sa de si da na mayang ton ju khara hore ada si da phadi go hulli ko le hawai ne tin cha da sida sebot hore duga sida ai kali koli hawai habra kaino hoi koli hawai hore duga sida hawai sang bi hore duga thomda kaino hore kali ba yang la ne duga khongdrum ne sa khoi beng hore sida khongdrum ne duga da leta su hore hawai sang bi som du hoi ko hala pa da hom tholak pa da jo hawai sang bi sai jo hore this is saugri hore da khoi da saugri hore si ki kan phadi go ko ti amarang kai ba lambi phadi go lambi de pong do hore do adai moro ate ko pong do hoi dagi khamena sang bi dum sa de dum hore pong do hore ngai hitai khri bai ni duga sida sumse chu hore duga complex yam hore haida singju ke du mathak ti yang khalak padana kamphoi athum mano ongni mane athum bin duga sida hojik som do khil do le letas ne adagi yang la mana ne duga khongdrum ga dei sum kha ga sat lani yam bu ro som ko beng le beng am u gi ne duga sida le ja heri bob ne ko si heri bob si ai mangang ne tha ba ne hojik bu pan ri si ya nam chang ai ma ji pan ma da pan bi ni tha ba ne sida pa le aduga sida muktru bi le le muktru bi si dum pra manam dum dai yam kan ma dun sina la di pan bi ni hoi ba sida chaw awam mom jo yo karot am ju yan da le di da karot am ju yan da le me tu a sida ji si ju kaino kari si jo ri bob ne pan tri si bo ga hai da yendem le le anduga sida khamena sangbi sida ju khamena sangbi ta tai hore anduga sida som hori ju karot ni ko karot ka je no man di ko pul asidi kaino singlo nati e kano do ta khele oh ta khele manau ha do ta khele manau di manau ta la kan cha na ba ta khele ni aduga som ba ta khele yam hore si na karot ka kano ka ate no man di ka punjan le se yendem ji phare ta ta yendem ta tai hore yendem nga ta ngai de ha ji di pungai aduga si dau dok ju ko le ko do mubi kulo sida tu no ma yam ju kari dei si to lamaro yam hore sida lamaro sing eden lamaro hore sida jam hoi te lamaro som du aduga sida kaino kari ba komla ba jam hore aduga nakan da kaino hore nomang kha aduga sum la ga sida kawila awam hore aduga sai na khoi gi nganu gi pot masin ja kai thamna ba aduga sida kari awathabi ma hore aduga sida kaino sampra ji izet ki mathak ta pa la ji sampra ji thalam na mo phun do lam no ji yam phun do na ba sampra ji cha ji kha phat sai ji kha tin kai no hong di fai ngang chale ji bo khang di da ma thek to tan si ma mang do di yam chaw ba ne kha chaw chaw to wa li me
ꯋꯥꯠꯈꯤꯗꯕꯗꯤ ꯈꯪꯗꯦ ꯁꯦꯞꯇꯦꯝꯕꯔ ꯑꯗꯥꯏꯗꯅꯦ ꯃꯃꯥꯡ ꯆꯥꯎꯔꯛꯏꯗꯤ ꯌꯥꯝꯅ ꯁꯤꯗ ꯉꯥꯅꯨ ꯃꯀꯣꯟ ꯂꯩꯔꯦ ꯉꯥꯅꯨ 3 ꯂꯣꯏꯔꯦ ꯃꯌꯥꯝ ꯂꯣꯏꯔꯝꯃꯦ ꯉꯥꯅꯨ 15 ꯂꯒ ꯂꯩꯔꯝꯕꯅꯦ ꯑꯗꯨ ꯁꯨꯝ ꯌꯣꯟꯊꯣꯛꯈꯤꯕ ꯌꯥꯎ ꯁꯤꯈꯤꯕ ꯌꯥꯎ ꯇꯧꯕꯗꯩ ꯂꯣꯏꯔꯦ ꯁꯤꯗꯁꯨ ꯉꯥꯅꯨꯒ ꯆꯥꯟꯅꯈ꯭ꯔꯕ ꯃꯔꯣꯏ ꯂꯝ ꯃꯔꯣꯏ ꯃꯊꯟꯇ ꯍꯧꯔꯛꯄꯅꯤꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯊꯕꯛ ꯊꯥꯖꯤꯟꯕ ꯅꯠꯇꯦ ꯁ꯭ꯋꯥꯏꯁꯤꯗꯤ ꯄꯨꯈ꯭ꯔꯤ ꯂꯩꯔꯦ ꯄꯨꯈ꯭ꯔꯤ ꯌꯥꯝ ꯆꯥꯎꯕꯗꯤ ꯅꯠꯇꯦ ꯃꯆꯥꯅꯤ ꯑꯗꯨꯒ ꯉꯥꯗꯤ ꯌꯥꯝ ꯂꯩ ꯍꯧꯖꯤꯛ ꯒ꯭ꯔꯥꯁ ꯀꯥꯞꯇꯣ 50-60 ꯂꯩꯔꯝꯒꯅꯤ ꯑꯗꯨꯝ ꯄꯤꯛꯑꯁꯨ ꯌꯥꯝꯈꯤꯕ ꯊꯥꯗꯕꯗꯣ ꯏꯁꯤꯡꯁꯦ ꯂꯨꯕꯗꯗꯤ ꯍꯟꯗꯛ ꯅꯣꯡ ꯆꯨꯈꯤꯕꯗ ꯑꯗꯨꯁꯨ ꯂꯩꯕ ꯑꯗꯨꯒ ꯉꯥꯗꯨꯁꯨ ꯌꯥꯝꯃꯕꯅꯤ나 ꯄꯨꯈ꯭ꯔꯤꯗꯣ ꯌꯥꯝ ꯀꯥ ꯍꯦꯟꯅꯒ ꯂꯨꯕ ꯅꯠꯇꯕꯅꯤꯅ ꯏꯁꯤꯡ ꯉꯥꯗꯨꯅ ꯅꯩꯕ ꯄꯨꯡꯅꯩ ꯅꯩꯕꯤꯅꯦꯕ ꯑꯗꯨꯒ ꯁ꯭ꯋꯥꯏꯁꯤꯗ ꯀꯩꯅꯣ ꯌꯥꯝ ꯍꯧꯔꯦ ꯃꯄꯥꯟꯁꯤꯗ ꯁꯥ ꯃꯔꯣꯏ ꯑꯗꯒꯤ ꯍꯣꯏ ꯂꯝ ꯃꯔꯣꯏꯗꯣ ꯇꯞꯇꯥꯏ ꯍꯧꯔꯦ ꯂꯝ ꯃꯔꯣꯏ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯗꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯃꯔꯣꯏ ꯑꯣꯏꯔꯦ ꯑꯗꯣ ꯁꯤ ꯈꯨꯍꯧꯁꯤ ꯌꯦꯡꯉꯣ ꯁ꯭ꯋꯥꯏ ꯃꯌꯥꯝꯁꯦ ꯑꯗꯒꯤ ꯁꯤꯗꯁꯨ ꯍꯩꯈꯥ ꯂꯩꯔꯦ ꯁꯤꯗ ꯍꯩꯈꯥ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯦ ꯁꯤ ꯀꯩ ꯄꯥꯝꯕꯤꯌꯨ ꯁꯤꯁꯦ ꯀꯩ ꯑꯣꯏꯖꯥꯠꯅꯣ ꯑꯩ ꯈꯪꯗꯦ ꯁꯤꯁꯦ ꯑꯗꯨꯁꯨ ꯀꯩ ꯑꯁꯥꯡꯕꯗꯣ ꯀꯩꯅꯣ ꯑꯣꯏꯕꯅꯤ ꯂꯥꯏ ꯀꯠꯄꯗ ꯌꯥꯝ ꯌꯥꯎꯕꯗꯣ ꯑꯣ ꯍꯩꯖꯥꯡ 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 ꯑꯗꯨꯒ ꯑꯁꯤꯗ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯣ ꯀꯩꯅꯣꯗꯣ ꯎꯗꯪ ꯆꯥꯎꯋꯦ ꯍꯣꯏ ꯀꯩꯅꯣꯁꯨ ꯈꯨꯆꯥꯎꯁꯨ ꯍꯥꯏꯕ ꯃꯨꯛꯊ꯭ꯔꯨꯕꯤꯁꯦ ꯑꯩ ꯂꯦꯞ ꯑꯍꯨꯝ ꯍꯦꯟꯅ ꯋꯥꯡꯗꯧ ꯃꯥꯜꯂꯦ ꯃꯅꯥꯒꯁꯦ ꯃꯅꯥꯁꯦ ꯑꯩꯒꯤ ꯈꯨꯠꯇꯒꯤꯗꯨꯗ ꯃꯥꯃꯦꯟ ꯄꯥꯛꯑꯦ ꯈꯨꯄꯥꯛ ꯇꯧꯋꯦ ꯌꯥꯝ ꯆꯥꯎꯋꯦ ꯁꯤꯗꯤ ꯎꯗꯧꯅ ꯆꯥꯎꯋꯦ ꯍꯥꯏꯕ ꯑꯗꯨꯒ ꯁꯤꯁꯦ ꯀꯩꯅꯣ ꯑꯗꯨꯝ ꯈꯪꯕ ꯁꯤꯁꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯎ ꯍꯋꯥꯏ ꯃꯇꯣꯟꯅ ꯍꯥꯏꯕꯀꯣ ꯑꯩꯈꯣꯏꯗꯗꯤ ꯁꯤꯁꯦ ꯑꯗꯨꯝ ꯃꯇꯣꯟꯗꯣ ꯀꯩꯅꯣꯒ ꯆꯥꯕꯗꯣ ꯄꯥꯟ ꯏꯔꯣꯝꯕꯒ ꯀꯣꯠꯄꯗ ꯌꯥꯝ ꯍꯥꯎꯕꯗꯣ ꯍꯋꯥꯏ ꯃꯇꯣꯟ ꯑꯗꯨ ꯁꯤꯗ ꯍꯩꯅꯧ ꯄꯥꯝꯕꯤ ꯃꯆꯥ ꯑꯃꯁꯨ ꯍꯧꯔꯦ ꯑꯗꯨꯒ ꯁ꯭ꯋꯥꯏꯗ ꯈꯪ ꯂꯩꯔꯦ ꯑꯗꯨ ꯈꯪ ꯅꯥꯀꯟꯗ ꯁꯤꯗ ꯂꯩꯁꯤꯅ ꯀꯥꯡꯉꯨ ꯍꯥꯏꯅꯕꯗꯣ ꯑꯗꯨ ꯈꯪꯕꯤꯕ꯭ꯔꯥ ꯃꯌꯥꯝ ꯈꯪꯕꯨꯗꯤ ꯈꯪꯉꯝꯒꯅꯤꯗ ꯏꯁ ꯈꯪꯕꯤꯕ꯭ꯔꯥ ꯀꯥꯏ ꯍꯪꯖꯤꯜꯂꯛꯏꯅ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯀꯥꯡꯉꯨ ꯍꯥꯏꯕ꯭ꯔꯥ ꯀꯥꯡꯉꯨ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯍꯥꯏ ꯃꯄꯥꯟ ꯑꯉꯧꯕ ꯂꯩꯒꯤ ꯇꯥꯏꯞꯇ ꯁꯥꯠꯄꯗꯣ ꯑꯗꯨꯒ ꯃꯔꯨꯗꯨꯁꯨ ꯑꯗꯨꯝ ꯇꯥꯜꯂꯒ ꯆꯥ ꯌꯥꯕꯗꯣ ꯑꯗꯨꯒ ꯇꯦꯖꯄꯇꯥ ꯄꯥꯝꯕꯤ ꯑꯃ ꯂꯩꯔꯦ ꯇꯦꯖꯄꯇꯥꯁꯦ ꯆꯥꯎꯗ꯭ꯔꯤꯅ ꯊꯝꯕꯅꯦ ꯑꯩꯈꯣꯏꯕꯨꯛꯇ ꯏꯟꯊꯤꯅ ꯍꯦꯛꯇꯕꯅꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯗ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯅꯕ ꯂꯝꯕꯤ ꯑꯃ ꯐꯥꯠꯂꯝꯕꯅꯦ ꯑꯗꯣ ꯁ꯭ꯋꯥꯏꯗꯒꯤ ꯂꯣꯏꯔꯦ ꯀꯅꯥꯅꯣ ꯈꯪꯗꯦ ꯀꯩꯅꯣ ꯂꯥꯛꯑꯒ ꯄꯥꯝꯕꯤꯁꯤ ꯃꯁꯥ ꯊꯦꯛꯄꯕꯨꯗꯤ ꯑꯩꯈꯣꯏ ꯊꯥꯖꯟ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯁ꯭ꯋꯥꯏꯁꯤꯗꯅ ꯑꯩꯈꯣꯏ ꯋꯥꯄꯜ ꯂꯩꯔꯦ ꯋꯥꯄꯜꯁꯤꯗ ꯁꯟꯅꯩꯕꯤ ꯋꯥꯅꯦ ꯑꯗꯨꯅ ꯀꯩꯅꯣꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯎꯁꯣꯏꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯂꯣꯏꯔꯦ ꯀꯤꯠꯆꯟ ꯒꯥꯔꯗꯦꯟ ꯂꯣꯏꯔꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯗꯤ ꯁꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯑꯒꯦ ꯁꯨꯝꯂꯣꯝꯗ ꯏꯪꯕꯁꯨ ꯈꯨꯏꯪ ꯑꯃ ꯇꯧꯏꯀꯣ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯩꯈꯣꯏ ꯁꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯁꯦ ꯍꯥꯏꯗꯤ ꯋꯥꯄꯟꯒ ꯌꯥꯝ ꯍꯧꯕꯅꯤꯅ ꯑꯗꯨꯝ ꯅꯨꯡꯁꯤꯠ ꯀꯩ ꯌꯥꯝ ꯇꯥꯕꯗꯣ ꯃꯨꯛꯕꯥꯡ ꯁ꯭ꯋꯥꯏꯒꯨꯝꯕꯗ ꯇꯧꯔꯗꯤ ꯅꯨꯡꯉꯥꯏꯒꯦ ꯍꯥꯏꯕ ꯃꯨꯛꯕꯥꯡ ꯁ꯭ꯋꯥꯏ ꯇꯧꯔꯗꯤ ꯅꯨꯡꯉꯥꯏꯗꯧꯗꯤ ꯃꯥꯜꯂꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯣ ꯄꯨꯈ꯭ꯔꯤꯒꯤꯁꯦ ꯃꯌꯥꯝ ꯄꯨꯈ꯭ꯔꯤꯒꯤ ꯉꯥꯁꯦ ꯐꯥꯔꯒ ꯈꯨꯗꯛꯇ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯃꯨꯛꯕꯥꯡ ꯇꯧꯔꯨꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯄꯨꯂꯞ ꯀꯨꯝꯊꯅꯔꯒ ꯉꯥꯁꯦ ꯐꯥꯕ ꯌꯥꯝꯕꯤ ꯇꯥꯟꯅꯕꯒꯤ ꯒꯦꯝ ꯑꯣꯏꯅ ꯇꯧꯔꯛꯎꯔꯣ ꯒꯦꯝ ꯇꯧꯔꯕꯨ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯠꯇꯅ ꯄꯨꯂꯞ ꯐꯔꯦꯗꯤ ꯃꯌꯥꯝ ꯀꯩꯅꯣ ꯑꯩꯈꯣꯏ ꯀꯔꯤ ꯀꯤꯠꯆꯟ ꯒꯥꯔꯗꯦꯟ ꯀꯥꯏ ꯍꯥꯏꯗꯅ ꯏꯪꯂꯤꯁꯇꯗꯤ ꯍꯣꯏ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯒꯤ ꯀꯩꯀꯩ ꯄꯣꯠꯀꯤꯁꯦ ꯑꯩꯈꯣꯏ ꯍꯥꯏꯐꯦꯠ ꯇꯨꯔ ꯃꯆꯥ ꯑꯃ ꯇꯧꯊꯣꯛꯄ ꯂꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯆꯥꯅꯕ ꯍꯣꯏ ꯊꯣꯡꯅꯕ ꯑꯃꯨꯛ ꯇꯧꯔꯨꯈꯤꯒꯦ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯖꯤꯟꯖꯔꯛꯑꯒꯦ ꯑꯗꯨ ꯉꯁꯥꯏ ꯃꯌꯥꯝ ꯑꯩꯅ ꯀꯩꯅꯣ ꯎꯁꯣꯏ ꯀꯥꯡꯁꯨ ꯌꯥꯎꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯎꯁꯣꯏ ꯀꯥꯡꯁꯨꯗꯨ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯗꯤ ꯎꯁꯣꯏꯗꯨ ꯁꯦꯝ ꯍꯧꯔꯀꯥꯟꯗ ꯎꯁꯣꯏꯗꯨ ꯌꯥꯔꯝꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒꯤ ꯑꯣꯛꯅꯦ ꯑꯗꯨꯒ ꯁꯧꯒ꯭ꯔꯤꯅꯦ ꯑꯗꯨꯒ ꯁꯤꯡꯖꯨ ꯀꯩꯀꯩ ꯁꯨꯃꯥꯏꯅ ꯈꯔ ꯑꯣꯏꯅ ꯆꯥꯔꯛꯑꯒꯦ ꯁꯤꯡꯖꯨꯁꯦ ꯉꯁꯥꯏ ꯑꯍꯦꯛꯄꯗꯣ ꯍꯤꯡꯒꯣꯜꯗꯒꯤ ꯃꯔꯣꯏ ꯃꯔꯥꯡ ꯃꯌꯥꯝꯗꯨꯒ ꯃꯔꯣꯏ ꯀꯀꯥꯗꯣ ꯑꯗꯒꯤ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯗ ꯉꯥꯛꯇ ꯍꯧꯕꯁꯤꯡꯗꯨꯅ ꯇꯧꯔꯦ ꯉꯁꯤꯗꯤ ꯑꯣꯛꯁꯤꯁꯨ ꯍꯤꯡꯒꯣꯜꯗ ꯍꯦꯛꯏꯅꯦ ꯉꯁꯥꯏ ꯑꯣꯛꯁꯤꯗꯤ ꯅꯠꯇ꯭ꯔꯦꯀꯣ ꯑꯗꯨ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯤꯟꯖꯔꯛꯑꯒꯦ ꯁꯧꯒ꯭ꯔꯤꯁꯦ ꯈꯔ ꯌꯥꯝ ꯆꯥꯏꯌꯦꯀꯣ ꯍꯩꯖꯔꯒ ꯍꯣꯔꯦꯟ ꯅꯠꯇ꯭ꯔꯗꯤ ꯂꯦꯛꯊꯣꯔꯛꯀꯅꯦꯕ ꯂꯦꯛꯊꯣꯛꯈ꯭ꯔꯗꯤ ꯌꯥꯝ ꯆꯥ ꯉꯝꯃꯔꯣꯏꯕ ꯁꯧꯒ꯭ꯔꯤꯁꯦ ꯑꯩꯗꯤ ꯃꯍꯤꯗꯅꯦ ꯆꯥꯗꯣꯏꯁꯦ ꯃꯄꯪꯗꯤ ꯆꯥꯅꯤꯡꯗꯦ ꯆꯥꯛꯈꯨꯝ ꯈꯔ ꯆꯥꯎꯍꯟꯕ ꯇꯥꯔꯦ ꯉꯁꯤꯗꯤ ꯑꯩꯁꯨ ꯑꯩꯁꯦ ꯅꯣꯡꯒ ꯃꯪꯉꯒ ꯌꯥꯝ ꯑꯣꯝꯆꯥꯛꯅꯩ ꯑꯗꯨꯅ ꯍꯨꯃꯥꯡꯗꯤ ꯌꯥꯝ ꯇꯥꯔꯦ ꯏꯁꯥꯁꯦ ꯍꯥꯏꯗꯤ ꯀꯦꯞꯁꯣꯟꯁꯦ ꯍꯥꯎꯖꯩ ꯑꯣꯛꯁꯦ ꯑꯃ ꯃꯇꯣꯡ ꯑꯃꯗꯤ ꯆꯥꯅꯤꯡꯗꯦ ꯍꯥꯎꯋꯦ ꯏꯁꯤꯡꯁꯤꯗꯤ ꯀꯨꯏꯍꯧꯗꯦ ꯊꯛꯄꯗ ꯏꯁꯤꯡ ꯌꯥꯝ ꯀꯧꯋꯦ ꯏꯁꯤꯡ ꯉꯥꯛ ꯊꯛꯆꯜꯂꯕ ꯆꯥꯕ ꯌꯥꯔꯔꯣꯏꯅ ꯏꯁꯤꯡ ꯌꯥꯝ ꯊꯛꯃꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯀꯃꯦꯟꯗꯨꯗ ꯀꯩꯅꯣ ꯇꯧꯕ ꯈꯔ ꯍꯥꯏꯕꯤꯔꯛꯑꯦ ꯃꯣꯏ ꯀꯥꯡꯕꯨꯁꯦ ꯃꯨꯛꯕꯥꯡ ꯉꯥꯛꯇ ꯉꯥꯏꯔꯦꯅ ꯑꯩꯅ ꯍꯦꯛ ꯍꯧꯔꯛꯄꯒ ꯍꯥꯏꯈꯤꯕ ꯈꯣꯠꯄ ꯋꯥꯗꯨ ꯇꯥꯕꯤꯗ꯭ꯔ ꯃꯥꯜꯂꯦ ꯃꯥꯏꯗꯣ ꯑꯗꯨꯝ ꯚꯤꯗꯤꯑꯣꯗꯣ ꯍꯦꯛ ꯇꯥꯏꯇꯜꯗꯨ ꯎꯕꯗ ꯑꯗꯨꯝ ꯀꯃꯦꯟꯗꯨ ꯄꯤꯁꯜꯂꯛꯑꯕꯖꯥꯠꯅꯤ ꯑꯗꯣ ꯉꯁꯤ ꯃꯨꯛꯕꯥꯡ ꯇꯧꯔꯤꯁꯤꯁꯨ ꯃꯤ ꯂꯩꯇꯕꯩꯅꯤꯀꯣ ꯑꯩ ꯉꯥꯟ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯒꯦꯝ ꯇꯧꯒꯗꯕ ꯄꯣꯠꯇꯣ ꯍꯥꯏꯗꯤ ꯒꯦꯝꯒꯤ ꯃꯤ ꯑꯝꯇ ꯂꯩꯇꯦꯕ ꯍꯧꯖꯤꯛ ꯑꯗꯨꯅ ꯑꯗꯨꯝ ꯆꯥꯕꯁꯦ ꯑꯣꯏꯅ ꯈꯔ ꯆꯠꯊꯖꯔꯛ ꯇꯥꯔꯦ
ꯍꯦꯝꯕꯣꯏ ꯌꯨꯝ ꯀꯟꯅ ꯁꯥꯔꯤꯕꯒꯤ ꯌꯨꯝ ꯑꯃ ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯈꯔ ꯃꯇꯝ ꯈꯔ ꯂꯩꯐꯝꯁꯨ ꯁꯥꯕꯅꯤꯅ ꯃꯣꯏꯗꯣ ꯑꯗꯨꯝ ꯃꯣꯏ ꯌꯥꯎꯕ ꯑꯗꯨꯒ ꯌꯨꯝ ꯍꯩꯁꯦꯡꯅ ꯌꯨꯝ ꯃꯣꯏꯒꯤ ꯀꯩꯅꯣꯗꯣ ꯀꯔꯤ ꯌꯨꯝ ꯑꯁꯦꯡꯕ ꯂꯩꯐꯝꯗꯣ ꯁꯥꯕꯗꯕꯨꯗꯤ ꯃꯣꯏ ꯀꯣꯝꯃꯛꯑꯅꯤ ꯍꯥꯏꯗꯤ ꯑꯗꯨꯗꯤ ꯃꯣꯏꯅ ꯁꯨꯗꯧ ꯅꯠꯇꯕꯅꯤꯅ ꯂꯣꯏꯁꯤꯜꯂꯝꯅꯤꯅ ꯃꯣꯏꯁꯨ ꯈꯔ ꯑꯗꯨꯝ ꯑꯗꯨꯅ ꯃꯣꯏꯁꯨ ꯍꯧꯗꯤ ꯍꯧꯔꯛꯑꯅꯤ ꯅꯝꯕ ꯚꯤꯗꯤꯑꯣꯁꯨ ꯑꯗꯨꯝ ꯎꯔꯝꯅꯤꯗ ꯅꯍꯥꯟ ꯕ꯭ꯂꯣꯛ ꯇꯧꯈꯤꯕꯅꯤ ꯉꯁꯤꯗꯤ ꯈꯔ ꯉꯧꯔꯦ ꯍꯥꯏꯗꯤ ꯃꯩ ꯊꯥꯖꯤꯜꯂꯝꯅꯤꯅ ꯑꯩꯁꯨ ꯉꯧꯔꯦ ꯉꯁꯤꯗꯤ ꯃꯃꯥꯡꯒꯤ ꯃꯨꯛꯕꯥꯡꯗꯣ ꯅꯝ ꯂꯣꯏꯔꯒ ꯀꯔꯤꯝ ꯂꯦꯡꯉꯝꯗ꯭ꯔꯦ ꯑꯗꯨꯝ ꯍꯦꯝꯕꯒꯤ ꯌꯨꯝ ꯁꯤꯗꯣꯛꯄ ꯈꯣꯠꯇꯣꯛꯄꯗꯣ ꯄꯨꯡ 1 ꯑꯗꯨꯋꯥꯏꯗꯩ ꯍꯧꯋꯦ ꯑꯩꯈꯣꯏꯅ ꯄꯨꯡ 2 ꯑꯗꯨꯋꯥꯏꯗ ꯂꯣꯏꯕꯅꯦꯕ ꯆꯥꯕꯗꯣ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦꯅ ꯄꯣꯊꯥꯔꯒ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯖꯥꯠꯅꯤ ꯄꯨꯡ 5 ꯇꯥꯔꯦ ꯍꯧꯒꯠꯂꯛꯄꯗ 하오래 뭐 콩콩 하오래 ꯆꯥꯛꯈꯣꯝꯁꯦ ꯈꯨꯠꯆꯥꯎꯗꯤ ꯂꯣꯏꯔꯦ ꯎꯗ꯭ꯔꯦ ꯄꯤꯛꯄ ꯃꯥꯟꯕꯩ ꯋꯥꯔꯦ ꯁꯤ ꯌꯥꯝ ꯆꯥꯎꯔꯦ ꯌꯥꯝ ꯁꯥꯏ ꯃꯌꯥꯝ ꯑꯗꯨꯅꯗꯤ ꯃꯥꯏꯗꯤ ꯈꯔ ꯇꯩꯊꯣꯛꯆꯔꯅꯤꯀꯣ ꯂꯩꯅꯥ ꯑꯃꯁꯨ ꯂꯩ ꯃꯥꯜꯂꯦ ꯍꯨꯃꯥꯡ ꯌꯥꯝ ꯇꯥꯒꯟꯕꯒꯤ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯗꯤ ꯋꯥꯡꯃꯟꯗꯅ ꯑꯩꯗꯤ ꯁꯤꯔ ꯅꯨꯡꯉꯥꯏ ꯆꯥꯕ ꯋꯥꯡꯕꯁꯤꯅ ꯅꯍꯥꯟ ꯌꯥꯔꯦ ꯃꯊꯪꯗꯤ ꯎꯄꯨ ꯃꯊꯛ ꯀꯨꯝꯗ ꯑꯣꯏꯅ ꯆꯥꯔꯛꯑꯒꯦ ꯃꯥꯏ ꯈꯨꯂꯪꯁꯨ ꯅꯍꯥꯟ ꯄꯤꯛꯇ꯭ꯔꯨꯒ ꯆꯥꯃꯤꯟꯅꯕꯗꯣ ꯋꯥꯏꯗꯨ ꯅꯨꯃꯤꯠꯁꯦ ꯆꯥꯃꯟꯗꯅ ꯁꯤ ꯊꯣꯡꯕ ꯈꯣꯠꯄꯁꯦ ꯑꯩꯅ ꯇꯧꯕ ꯑꯝꯇ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯆꯦꯅ ꯇꯧꯕ ꯉꯥꯛꯇꯅꯦ ꯑꯣꯛꯁꯤꯁꯨ ꯑꯩꯈꯣꯏ ꯆꯦꯅ ꯊꯣꯡꯕꯅꯦ ꯍꯥꯎꯗꯤ ꯍꯥꯎꯔꯦ ꯐꯖꯅ ꯃꯍꯤ ꯌꯥꯎꯗꯕꯤꯗ ꯃꯍꯤ ꯁꯧꯒ꯭ꯔꯤꯗꯣ ꯃꯍꯤ ꯑꯣꯏꯔꯁꯤꯅ ꯑꯣꯛꯇꯤꯕꯨ ꯃꯍꯤ ꯆꯥꯕꯁꯨ ꯆꯥꯅꯤꯡꯗꯦꯗꯅ ꯑꯩꯃ ꯁꯧꯒ꯭ꯔꯤ ꯌꯥꯎꯋꯦꯁꯦ ꯀꯥꯎꯊꯣꯛꯎꯔꯦꯅꯦ ꯑꯩꯗꯤ ꯂꯦꯛꯊꯣꯛꯇꯅꯕ ꯆꯄ꯭ꯔꯥ ꯑꯃ ꯁꯥꯖꯟꯈꯤꯕꯗꯤ ꯃꯅꯝꯗꯣ ꯀꯦꯞꯁꯣꯟꯁꯤꯗ ꯃꯤꯠ ꯅꯥ ꯁꯤꯡꯉꯦ ꯅꯣꯡꯗꯤ ꯆꯨꯗꯕꯤꯗ ꯆꯥꯛꯑꯒ ꯂꯩꯌꯦꯕ ꯉꯁꯤ ꯋꯦꯗꯔꯁꯦ ꯑꯗꯨꯒ ꯃꯨꯛꯕꯥꯡ ꯇꯧꯕꯗ ꯑꯩꯈꯣꯏ ꯄꯨꯂꯞ ꯃꯤ ꯁꯨꯔ ꯇꯧꯕꯤꯔꯣ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯃꯗꯤ ꯄꯥꯛ ꯌꯥꯗꯧ ꯃꯥꯟꯗꯦꯀꯣ ꯑꯗꯨꯗꯤ ꯃꯨꯛꯕꯥꯡ ꯍꯥꯏꯔꯛꯑꯔꯣꯏ ꯑꯗꯨꯝꯕꯗꯨꯗꯤ ꯎꯁꯣꯞ ꯀꯥꯏ ꯍꯥꯏꯔꯛꯑꯅꯦꯕ ꯄꯨꯂꯞꯀꯨꯝꯕ ꯆꯥꯕꯗꯗꯤ ꯍꯥꯏꯗꯤ ꯀꯦꯃꯦꯔꯥ ꯅꯝꯕꯗꯨꯁꯨ ꯐꯖꯔꯔꯣꯏ ꯑꯗꯨꯗꯤ ꯃꯤꯗꯣ ꯌꯥꯝꯃꯟꯕꯅꯤꯅ ꯑꯗꯨꯒ ꯆꯥꯐꯝꯁꯨ ꯈꯪꯉꯔꯣꯏ ꯑꯗꯨꯃꯥꯏꯅ ꯆꯥꯕꯗꯨꯗꯤ ꯆꯥꯛꯈꯨꯝꯁꯦ ꯌꯥꯝ ꯆꯥꯎꯊꯣꯛꯄꯅꯦ ꯍꯪꯒꯁꯦ ꯅꯥꯟꯊꯣꯛꯈꯤꯗꯧ ꯃꯥꯜꯂꯦ ꯌꯥꯝ ꯆꯥꯊꯣꯛꯅꯨ ꯑꯩ ꯖꯒꯥꯗꯤ ꯌꯥꯝ ꯊꯛꯆꯜꯂꯛꯑꯦꯀꯣ ꯑꯩꯈꯣꯏ ꯁꯤ ꯖꯒꯥꯗꯤ ꯌꯥꯝ ꯆꯥꯗ꯭ꯔꯤꯁꯦ ꯁꯨꯃꯥꯏ ꯂꯦꯇꯁꯀꯗꯤ ꯗꯦꯀꯣꯔꯦꯁꯟ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯆꯥꯕꯤꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤꯁꯦ ꯈꯔ ꯍꯥꯎꯕ ꯋꯥꯠꯇ꯭ꯔ ꯁꯤꯁꯦ ꯍꯥꯏꯗꯤ ꯑꯃ ꯃꯔꯨꯝ ꯃꯅꯥꯗꯣ ꯁꯧꯕꯗꯣ ꯑꯗꯨꯅ ꯍꯥꯎꯋꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯍꯪꯒꯥꯝ ꯌꯥꯝ ꯆꯪꯉꯦ ꯍꯪꯒꯥꯝꯒꯤ ꯃꯑꯣꯡꯗ ꯊꯣꯡꯕꯁꯦ ꯆꯥꯎꯋꯦ ꯇꯨ ꯁꯤ ꯄꯤꯛꯄ ꯃꯥꯟꯕꯩ ꯋꯥꯅꯦ ꯀꯩꯅꯣꯗ ꯀꯦꯃꯦꯔꯥꯗ ꯁꯤ ꯑꯁꯦꯡꯕꯗꯤ ꯌꯥꯝ ꯆꯥꯎꯋꯦ ꯆꯥꯕꯁꯦ ꯈꯔ ꯍꯦꯟꯖꯔꯛꯄ ꯃꯥꯜꯂꯤꯀꯣ ꯅꯥꯀꯟꯁꯦ ꯑꯗꯨꯝ ꯑꯌꯨꯛ ꯁꯪꯒꯠꯂꯛꯏꯗꯤ ꯑꯩꯗꯤ ꯁ꯭ꯋꯥꯏꯗꯒꯤ ꯈꯔ ꯈꯦꯠꯅꯔꯅꯤ
ꯅꯨꯄꯥꯅꯤꯅ ꯃꯣꯏꯒꯤ ꯊꯥꯎ ꯍꯥꯏꯕꯅꯤ ꯁꯤ ꯆꯥꯕ ꯉꯝꯃꯔꯣꯏꯗꯣꯏꯅꯣ ꯍꯣꯏ ꯁꯧꯒ꯭ꯔꯤꯁꯦ ꯏꯁꯥ ꯆꯥꯕꯗ꯭ꯔꯦ ꯍꯥꯏꯔꯛꯑꯅꯤ ꯃꯌꯥꯝꯅ ꯁꯧꯒ꯭ꯔꯤꯁꯦ ꯀꯩꯝ ꯈꯜꯂꯨꯅꯨꯀꯣ ꯃꯌꯥꯝ ꯁꯧꯒ꯭ꯔꯤꯁꯦ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯁꯧꯒ꯭ꯔꯤꯁꯦ ꯂꯣꯏꯔꯅꯤꯅ ꯃꯇꯨꯝ ꯂꯣꯏꯁꯤꯟꯒꯦ ꯇꯧ ꯖꯔ ꯊꯛꯆꯟꯒꯦ ꯁꯧꯒ꯭ꯔꯤꯁꯦ ꯃꯇꯨ ꯉꯥꯛꯁꯜꯂꯛꯑꯦ ꯀꯦꯞꯁꯣꯟ ꯂꯣꯏꯁꯜꯂꯛꯑꯦ ꯀꯦꯞꯁꯣꯟꯁꯦ ꯆꯥꯕꯗꯤ ꯉꯝꯗꯕꯅꯤ ꯌꯥꯝꯅ ꯑꯩꯁꯨ ꯉꯝꯗꯦ ꯀꯦꯞꯁꯣꯟꯁꯦ ꯈꯔ ꯁꯨꯃꯥꯏꯅ ꯆꯥꯞ ꯇꯧꯕꯁꯦ ꯁꯨꯝꯕꯁꯤ ꯑꯣꯏꯔꯗꯤ 10 15 ꯃꯆꯥ ꯑꯃꯗ ꯆꯥꯛꯁꯦ ꯂꯝ ꯈꯣꯞꯆꯟꯕꯗ ꯌꯧꯔꯦꯀꯣ ꯑꯩꯈꯣꯏꯁꯦ ꯁꯥꯏꯠꯇꯩ ꯄꯨꯂꯞ ꯂꯥꯝꯕ ꯍꯧꯔꯦ ꯅꯣꯏꯁꯦ ꯃꯥꯏ ꯊꯥꯎ ꯃꯌꯥꯝꯁꯤꯗꯤ ꯑꯁ ꯁꯤ ꯆꯥꯉꯝꯗ꯭ꯔꯦ ꯁꯤꯗꯤ ꯆꯥꯉꯝꯗꯕ ꯊꯕꯤꯒꯨꯝꯕꯒꯨꯝꯕꯗꯤ ꯈꯔ ꯆꯠꯁꯤꯟ ꯇꯥꯕ ꯄꯣꯛꯇꯤ ꯃꯁꯥꯒꯤ ꯊꯥꯎ ꯊꯣꯛꯏꯗꯅ ꯑꯗꯨꯅꯅꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯉꯝꯗꯦꯕ ꯍꯦꯛꯇ ꯆꯥꯕꯁꯦ ꯃꯥꯗꯤ ꯂꯦꯛꯊꯣꯔꯛꯑꯦꯕ ꯄꯣꯛꯁꯦ ꯍꯥꯟꯅꯗꯤ ꯌꯦꯟ ꯃꯥꯟꯕꯗꯨꯗꯪ ꯆꯥꯏ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯌꯦꯟ ꯃꯥꯟꯕꯗꯨꯗꯪ ꯆꯥꯒꯦ ꯌꯦꯟ ꯃꯥꯟꯕꯗꯨꯗꯪ ꯆꯥꯒꯦꯅ ꯑꯣꯛ ꯆꯥꯕ꯭ꯔꯥ ꯍꯥꯏ ꯑꯣꯛ ꯆꯥꯗꯦ ꯃꯅꯨꯡꯒꯤ ꯌꯦꯟ ꯃꯥꯟꯕꯗꯨ ꯆꯥꯏ ꯍꯥꯏ ꯍꯧꯖꯤꯛꯇꯤ ꯌꯦꯟ ꯃꯥꯟꯕꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦ ꯀꯦꯞꯁꯣꯟ ꯑꯣꯏꯅ ꯆꯥꯅꯤꯡꯉꯦ ꯆꯥꯛ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯑꯩ ꯍꯨꯛꯇꯣꯏꯁꯦ ꯆꯥꯛꯈꯣꯝꯁꯦ ꯊꯥꯎ ꯉꯥꯛꯇꯅꯦ ꯍꯨꯛꯇꯣꯏꯁꯦ ꯊꯥꯎꯗꯤ ꯃꯁꯥꯏ ꯊꯣꯛꯆꯩꯗ ꯑꯗꯨꯝꯕꯗꯤ ꯊꯣꯛꯄ ꯌꯥꯎꯋꯦ ꯑꯗꯨꯝ ꯊꯣꯛꯇꯕꯁꯨ ꯌꯥꯎꯋꯦ ꯈꯨꯊꯣꯡꯒꯤ ꯃꯍꯥꯎꯗꯤ ꯄꯣꯔꯦ ꯈꯔꯁꯨ ꯃꯣꯔꯣꯛꯁꯦ ꯀꯩꯅꯣꯅꯦ ꯁꯤꯔꯥꯈꯣꯡꯒꯤ ꯃꯣꯔꯣꯛ ꯀꯥꯏꯗꯒꯤ ꯅꯍꯥꯟ ꯕꯥꯖꯤꯅ ꯄꯤꯔꯛꯄꯩꯗꯣ ꯈꯔ ꯂꯩꯔꯤ ꯑꯦ ꯑꯩꯅ ꯆꯥꯅꯤꯡꯉꯦ ꯈꯔ ꯄꯨꯕꯤꯔꯛꯑꯣꯅ ꯕꯥꯖꯤ ꯑꯃ ꯀꯩꯅꯣꯗꯒꯤ ꯎꯈ꯭ꯔꯨꯜꯔꯣꯝꯗꯒꯤ ꯇꯥꯡꯈꯨꯜꯒꯤ ꯕꯥꯖꯤ ꯑꯃꯅ ꯄꯨꯕꯤꯔꯛꯄꯅꯦꯕ ꯈꯔ ꯈꯥꯛꯍꯧꯕ ꯑꯇꯩꯗꯤ ꯊꯣꯡꯉ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯣꯛꯀ ꯎꯇꯤ ꯊꯣꯡꯕꯗ ꯍꯥꯞꯄꯁꯨ ꯌꯥꯎꯋꯦ ꯑꯣꯛꯀ ꯉꯥꯛꯇ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯣꯛ ꯇꯧꯕꯗ ꯑꯃꯅꯤ ꯍꯥꯞꯄꯗꯨꯅꯤꯗ ꯅꯍꯥꯟ ꯌꯦꯟ ꯃꯔꯨꯗꯤ ꯑꯀꯟ ꯁꯥꯕꯅꯤ ꯁꯤꯗꯤ ꯑꯀꯟ ꯁꯥ ꯌꯥꯔꯣꯏ ꯁꯤꯁꯨ ꯑꯀꯟ ꯁꯥꯏ ꯅꯪ ꯀꯦꯜꯂꯛꯀꯗꯧ ꯃꯉꯥꯏ ꯃꯦꯛ ꯂꯥꯎꯗꯦ ꯃꯥꯏ ꯁꯨꯃꯥꯏꯅ ꯆꯥꯔꯗꯤ ꯑꯗꯨꯝ ꯉꯍꯥꯟꯒꯤꯗꯨꯗꯤ ꯋꯥꯕ ꯍꯦꯜꯂꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯁꯤ ꯄꯨꯂꯞꯁꯦ ꯆꯥ ꯂꯣꯏꯔꯛꯄꯗꯗꯤ ꯈꯪꯗꯦꯀꯣ ꯉꯍꯥꯟꯒꯤꯗꯨꯗꯤ ꯑꯁ ꯂꯩ ꯃꯨꯛꯕꯥꯡ ꯑꯃ ꯑꯣꯏꯅ ꯇꯧꯔꯔꯣꯏꯅ ꯈꯟꯈ꯭ꯔ ꯃꯣꯏꯁꯤ ꯀꯣꯠꯆꯔꯦ ꯁꯤ ꯃꯌꯥꯝ ꯌꯥꯕꯣ ꯀꯣꯠꯇꯣꯏ ꯂꯣꯏꯁꯜꯂꯛꯑꯦ ꯍꯨꯃꯥꯡꯁꯤꯗꯤ ꯄꯨꯔꯥ ꯋꯥꯇꯔꯐꯣꯜꯅꯦ ꯋꯥꯇꯔꯐꯣꯜ ꯑꯅꯧꯕ ꯌꯦꯡꯅꯤꯡꯉꯗꯤ ꯑꯩ ꯃꯥꯏ ꯌꯦꯡꯂꯛꯑꯅꯤꯀꯣ ꯃꯌꯥꯝ ꯖꯣꯔ ꯖꯣꯔ ꯆꯦꯟꯗꯩ ꯉꯁꯤꯗꯤ ꯍꯨꯃꯥꯡꯁꯦ ꯄꯥꯛ ꯄꯨꯔꯥ ꯇꯥꯗꯦ ꯑꯩꯗꯤ ꯌꯥꯝ ꯇꯥꯒꯜꯂꯦꯕ ꯍꯨꯃꯥꯡꯁꯦ ꯑꯁ ꯑꯩꯗꯤ ꯌꯥꯝ ꯁꯥꯏ ꯉꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯗꯦ ꯌꯥꯝꯅ ꯅꯣꯡꯁꯦ ꯄꯨꯔꯥ ꯃꯥꯡꯁꯤꯜꯂꯒ ꯑꯗꯨꯝ ꯑꯣꯝꯁꯤꯜ ꯆꯥꯛ ꯂꯩꯌꯦꯕ ꯊꯣꯡꯉꯤꯀꯥꯟꯗ ꯀꯗꯥꯏꯗꯅꯣ ꯏꯆꯦ ꯆꯦꯟꯊꯔꯝꯃꯦ ꯁꯥꯕꯗ ꯏꯔꯨꯖꯊꯣꯛꯄꯗꯩ ꯅꯦꯅꯥ ꯇꯥꯈ꯭ꯔꯦ ꯆꯥꯎꯗꯤ ꯆꯥꯎꯔꯦ ꯃꯔꯨ ꯑꯣꯏꯔꯒ ꯁꯥꯏꯌꯦ ꯁꯥꯒꯠꯂꯛꯑꯦ ꯑꯩꯗꯤ ꯍꯨꯃꯥꯡꯁꯦ ꯀꯃꯥꯏꯅ ꯇꯧꯔ ꯈꯪꯗꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯑꯩꯈꯣꯏ ꯃꯥ ꯂꯧꯕꯖꯥꯠꯅꯦ ꯑꯩꯈꯣꯏ ꯃꯥꯁꯨ ꯍꯨꯃꯥꯡ ꯌꯥꯝ ꯊꯣꯛꯀꯜꯂꯦ ꯃꯣꯏꯅ ꯑꯃꯨꯛ ꯉꯧꯔ ꯇꯥꯒꯤꯕꯅ ꯈꯔ ꯐꯩ ꯑꯩꯉꯣꯟꯗ ꯃꯨꯔ ꯇꯥꯕꯁꯤꯗꯤ ꯑꯁ ꯑꯣ ꯆꯧꯔ ꯂꯪꯈꯠꯂꯒ ꯃꯥꯏ ꯃꯤꯠꯀꯁꯤꯀꯣ ꯏꯁꯥꯗꯕꯨꯗꯤ ꯌꯥꯝ ꯏꯪꯊꯖꯩ ꯍꯨꯃꯥꯡ ꯇꯥꯔꯛꯄꯅꯤꯅ ꯏꯪꯕꯕꯨꯗꯤ ꯌꯥꯝ ꯏꯪꯊꯩ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕꯗꯤ ꯑꯣꯏꯗ꯭ꯔꯦꯅ ꯍꯥꯏꯗꯤ ꯉꯥꯏꯍꯥꯛ ꯇꯧꯔ ꯍꯨꯃꯥꯡ ꯑꯃꯨꯛ ꯇꯩꯊꯣꯛꯈ꯭ꯔꯦ ꯃꯥꯏꯁꯦ ꯆꯝꯄ꯭ꯔꯥ ꯆꯥ ꯉꯝꯗꯦ ꯑꯩꯗꯤ ꯊꯑꯣꯏꯅ ꯈꯥꯏꯗꯠꯂꯒ ꯑꯃꯗꯤ ꯃꯦꯠꯂꯦꯕ ꯅꯪ ꯁꯤ ꯉꯝꯗꯕ꯭ꯔꯣ ꯉꯝꯗ꯭ꯔꯦ ꯍꯣꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯅ ꯆꯥꯛ ꯆꯥꯕꯗ ꯆꯦꯡ ꯆꯥꯕꯗ ꯅꯝꯕꯔ ꯀꯌꯥ ꯋꯥꯠꯂꯒ ꯑꯃ ꯇꯥꯗ ꯍꯟꯗꯛꯀꯤ ꯑꯃ ꯂꯩꯈꯤꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯩꯅꯁꯨ ꯃꯨꯛꯕꯥꯡ ꯇꯧꯁꯤꯜꯂꯛꯑꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯂꯩꯇꯥꯕꯅꯤ ꯑꯗꯨ
ꯆꯦꯡꯁꯨ ꯑꯩꯈꯣꯏ ꯃꯄꯥꯟ ꯂꯝꯒꯤ ꯆꯦꯡ ꯍꯣꯏ ꯑꯗꯨꯝ ꯁꯨꯄꯔꯒꯨꯝꯕ ꯑꯗꯩ ꯕꯥꯁꯃꯇꯤ ꯑꯗꯨꯝꯕ ꯑꯣꯏꯔꯗꯤ ꯕꯥꯁꯃꯇꯤꯒꯨꯝꯕꯗ ꯑꯣꯏꯔꯗꯤ ꯌꯥꯝ ꯆꯥꯉꯝꯅꯦꯕ ꯑꯩꯈꯣꯏꯁꯦ ꯄꯨꯔꯥ ꯁꯥꯏꯁꯦ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯂꯧꯕꯨꯛꯇ ꯑꯩꯈꯣꯏ ꯁꯤꯗ ꯎꯖꯕꯗꯨꯅꯦ ꯑꯗꯨꯅ ꯆꯥꯛꯁꯤꯁꯨ ꯍꯥꯏꯗꯤ ꯃꯔꯦꯛ ꯌꯥꯝ ꯀꯜꯂꯤꯗꯅ ꯑꯗꯨꯝ ꯉꯝꯗꯦꯕ ꯌꯥꯝ ꯆꯥꯕ ꯑꯩꯅ ꯍꯥꯏ ꯚꯤꯛꯇꯣꯔꯒꯤ ꯚꯤꯗꯤꯑꯣꯗꯗꯤ ꯆꯥꯕꯅꯦ ꯐꯖꯅ ꯂꯥꯝꯕ ꯆꯠꯄꯒꯤ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗ ꯍꯧꯖꯤꯛ ꯉꯥꯏ ꯊꯥꯟꯗꯣꯔꯝꯅꯤ ꯀꯥꯏꯅ ꯀꯦꯗꯕꯤ ꯆꯠꯂꯒ ꯄꯨꯔꯥ ꯈꯨꯃꯝꯗꯣ ꯉꯥ ꯇꯣꯟꯗ ꯍꯥꯏꯔꯛꯑꯦ ꯑꯩ ꯃꯥ ꯉꯥꯏꯕꯤꯒꯦ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯆꯥ ꯉꯝꯗꯦ ꯑꯣꯛꯅꯤꯅ ꯌꯥꯝ ꯉꯝꯗꯦꯕ ꯉꯁꯤꯗꯤ ꯑꯩꯗꯤ ꯅꯍꯥꯟ ꯑꯃꯨꯛ ꯅꯍꯥꯟꯒꯤꯗꯤ ꯑꯃꯨꯛ ꯐꯅꯌꯥꯝ ꯆꯥꯏꯌꯦꯕ ꯈꯤꯇꯪ ꯈꯤꯇꯪ ꯆꯥꯛꯈꯣꯝ ꯄꯤꯛꯆꯔꯁꯨ ꯉꯁꯤꯗꯤ ꯑꯣꯛꯅꯤꯅ ꯉꯝꯗꯦ ꯆꯥꯛꯈꯣꯝꯁꯨ ꯆꯥꯎꯔꯦ ꯉꯁꯤꯗꯤ ꯉꯁꯤꯗꯤ ꯋꯥꯗꯦ ꯀꯥ ꯍꯦꯟꯅ ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯗ꯭ꯔꯦ ꯅꯍꯥꯟꯒꯤ ꯆꯥꯛ ꯈꯨꯌꯥꯝꯗꯣ ꯑꯩ ꯀꯤ ꯑꯁꯦꯡꯕ ꯑꯗꯨꯝ ꯃꯃꯥꯡ ꯚꯤꯗꯤꯑꯣꯗꯤ ꯃꯨꯛꯕꯥꯡꯗꯣ ꯍꯥꯏꯗꯤ ꯏꯁꯥ ꯆꯦꯅꯦꯜꯗ ꯑꯍꯥꯟꯕꯒ ꯊꯥꯒꯠꯄ ꯑꯗꯒꯤ ꯃꯨꯛꯕꯥꯡ ꯇꯧꯕꯗꯨꯅ ꯑꯅꯤ ꯁꯨꯕ ꯑꯃꯅꯦꯕ ꯚꯤꯛꯇꯣꯔꯤꯗ ꯇꯧꯕꯗꯨꯒ ꯑꯗꯨꯅ ꯆꯥꯛꯀꯁꯦ ꯄꯪꯇꯣꯠꯇ ꯇꯣꯠꯂꯒ ꯑꯗꯨꯝ ꯂꯩꯕꯅꯦ ꯍꯦꯛꯇ ꯇꯧꯐꯝ ꯈꯪꯗꯕꯒꯤ ꯑꯗꯨ ꯈꯪꯗꯕꯅ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅ ꯆꯥꯛꯇꯣ ꯁꯨꯝ ꯌꯥꯝ ꯄꯩꯁꯜꯂꯒ ꯖꯒꯥ ꯑꯝꯗ ꯆꯥꯕꯁꯨ ꯉꯝꯅꯕꯅꯦꯅ ꯆꯝꯄ꯭ꯔꯥ ꯆꯥꯈꯤꯗꯣꯏꯔꯥ ꯆꯥꯗꯦ ꯉꯁꯥꯏ ꯊꯝꯒꯦ ꯌꯥꯔꯦ ꯃꯆꯦ ꯑꯃꯗꯤ ꯑꯩꯁꯨ ꯃꯆꯦ ꯑꯃꯇꯪ ꯉꯥꯏ ꯆꯝꯄ꯭ꯔꯥꯁꯦ ꯑꯃꯗꯤ ꯁꯨꯝꯃꯒ ꯆꯥꯏꯌꯦꯕ ꯑꯩꯁꯨ ꯁꯤ ꯑꯃꯇꯪ ꯉꯝꯕ꯭ꯔꯉꯦ ꯃꯥꯏ ꯁꯨꯃꯥꯏꯅ ꯆꯥꯕ ꯑꯁ ꯉꯝꯗꯤ ꯉꯝꯗꯧ ꯃꯥꯟꯗꯦ ꯑꯩꯈꯣꯏ ꯉꯁꯥꯏ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯒꯤꯗꯨꯅꯦ ꯑꯗꯣ ꯁꯤꯁꯦ ꯈꯤꯇꯪꯕꯨꯗꯤ ꯋꯥꯠꯂꯤꯌꯦ ꯑꯗꯣ ꯍꯥꯎꯔꯛꯑꯅꯤ ꯊꯨꯝꯒ ꯃꯈꯨꯠꯅ ꯆꯤꯅꯤ ꯈꯔꯒ ꯑꯩꯈꯣꯏꯒꯤ ꯀꯛꯑꯒ ꯁꯥꯏꯕꯗꯨꯗꯅꯦ ꯑꯩ ꯌꯥꯝ ꯍꯥꯎꯔꯤꯁꯤꯅꯦ ꯃꯥꯏ ꯃꯣꯔꯣꯛ ꯁꯥꯈ꯭ꯔꯦ ꯁ꯭ꯋꯥꯏꯗ ꯐꯤ ꯇꯩꯊꯣꯛꯄꯗ ꯇꯩꯁꯟꯈꯤꯕꯒꯤ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯗꯤ ꯄꯤꯛꯆꯔꯁꯨ ꯁꯅꯥꯅꯦꯗꯣꯅꯦ ꯁꯅꯥꯟꯇꯦ ꯄꯤꯛꯆꯔꯁꯨ ꯆꯝꯄ꯭ꯔꯥꯅꯦ ꯍꯥꯏꯕ ꯁꯣꯔꯤ ꯍꯥꯏꯗꯤ ꯂꯣꯏ ꯁꯨꯔꯕ ꯍꯧꯗ꯭ꯔꯅꯦ ꯑꯗꯨꯅ ꯏꯪꯊꯝꯊꯥꯒꯤꯗꯁꯨ ꯍꯪꯒꯥꯝꯒꯗꯤ ꯈꯨꯐꯕꯅꯦ ꯃꯅꯥꯒꯁꯨ ꯄꯥꯛꯑꯦ ꯑꯩꯈꯣꯏ ꯕꯥꯒ ꯑꯩꯈꯣꯏ ꯃꯥꯒꯅ ꯇꯧꯕꯅꯤꯅ ꯑꯩꯈꯣꯏꯕꯨꯗꯤ ꯑꯝꯇ ꯌꯥꯎꯗꯦ ꯑꯗꯣ ꯑꯩꯈꯣꯏ ꯕꯥꯅꯁꯨ ꯍꯦꯟꯅ ꯇꯧꯋꯦ ꯑꯩꯈꯣꯏ ꯕꯥꯗꯤ ꯍꯦꯛ ꯍꯜꯂꯛꯄꯒ ꯍꯤꯡꯒꯣꯜꯁꯦ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯥꯕꯨ ꯄꯥꯛ ꯌꯥꯎ ꯄꯣꯟꯇꯦ ꯃꯥꯅ ꯈꯔ ꯊꯥꯕꯗꯤ ꯌꯥꯎꯋꯦ ꯑꯗꯨꯒ ꯑꯇꯩ ꯁꯒꯥꯏ ꯀꯩꯀꯥ ꯊꯥꯕ ꯁꯦꯝꯕ ꯁꯒꯥꯏꯁꯨ ꯊꯥꯕ ꯑꯣꯏꯔꯦ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯉꯁꯥꯏ ꯌꯦꯟꯗꯦꯝ ꯃꯈꯣꯡꯗ ꯀꯩꯅꯣ ꯍꯧꯔꯤꯗꯨꯅꯤ ꯍꯧꯗꯣꯡ ꯍꯧꯔꯤꯗꯨꯅꯤ ꯑꯩꯈꯣꯏꯗꯤ ꯍꯤꯡꯒꯣꯜꯁꯦ ꯂꯣꯏ ꯍꯧꯕ ꯍꯥꯏꯇꯥꯔꯦ ꯈꯜꯂꯦ ꯀꯥꯕꯗꯁꯨ ꯊꯥꯏ ꯈꯜꯂꯤ ꯁꯧꯒ꯭ꯔꯤꯁꯨ ꯂꯦꯝꯍꯟꯕ ꯅꯨꯡꯉꯥꯏꯇꯦ ꯆꯝꯄ꯭ꯔꯥꯁꯦ ꯈꯔ ꯃꯀꯨ ꯌꯥꯎꯗ ꯈꯥꯏꯌꯦꯕ ꯑꯗꯣ ꯃꯥꯗꯤ ꯆꯥꯁꯜꯂꯦ ꯈꯥꯗꯕ꯭ꯔꯥ ꯈꯪꯗꯦꯕ ꯈꯥꯔꯁꯤꯅ ꯐꯩ ꯌꯥꯝ ꯈꯥꯕꯁꯨ ꯑꯣꯏꯗꯦ ꯍꯥꯏꯗꯤ ꯈꯪꯗꯦ ꯍꯣꯏ ꯍꯥꯎꯋꯦꯁꯤꯅ ꯍꯦꯟꯅ ꯁꯧꯒ꯭ꯔꯤꯒꯁꯦ ꯂꯣꯏ ꯆꯥꯁꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯩ ꯁꯧꯒ꯭ꯔꯤꯁꯦ ꯃꯍꯤꯗꯪꯅꯦ ꯑꯩ ꯆꯥꯗꯣꯏꯁꯦ ꯇꯦꯜꯂꯛꯎ ꯍꯦꯛ ꯆꯥꯗꯦ ꯁꯧꯒ꯭ꯔꯤꯗ ꯌꯥꯎꯕꯁꯦ ꯑꯩ ꯆꯥꯅꯤꯡ ꯑꯗꯨ ꯄꯤꯛꯏꯀꯥꯟꯗꯗꯤ ꯆꯥꯅꯤꯡꯉꯦ ꯄꯤꯛꯏꯀꯥꯟꯒꯤ ꯁꯧꯒ꯭ꯔꯤꯁꯤꯒ ꯂꯦꯝꯍꯜꯂꯁꯤ ꯄꯤꯛꯏꯀꯥꯟꯒꯤꯗ ꯈꯔ ꯌꯣꯜꯂꯛꯄ ꯀꯥꯟꯗꯣ ꯑꯗꯨꯋꯥꯏꯀꯥꯟꯒꯤ ꯃꯅꯥꯒ ꯑꯄꯤꯛꯄꯗꯣ ꯑꯗꯨꯋꯥꯏꯗꯅ ꯑꯃꯨꯛ ꯆꯥꯅꯤꯡꯉꯦ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟ ꯆꯥꯎꯔꯒ ꯃꯤꯗꯤ ꯄꯤꯛꯏꯀꯥꯟ ꯅꯪ ꯂꯥꯎꯋꯦ ꯍꯥꯎꯇꯦ ꯍꯥꯏꯅꯩꯅꯦꯕ ꯑꯗꯣ ꯑꯗꯨꯀꯥꯟꯗꯅ ꯃꯄꯪ ꯆꯥꯅꯤꯡꯕ ꯑꯗꯨꯒ ꯆꯥꯎꯔꯛꯑꯀꯥꯟꯗꯅ ꯆꯥꯅꯤꯡꯗꯦ ꯉꯝꯗꯦ ꯑꯩ ꯆꯝꯄ꯭ꯔꯥꯗꯪ ꯂꯦꯝꯃꯦ ꯁꯧꯒ꯭ꯔꯤ ꯃꯍꯤ ꯈꯔ ꯂꯦꯝꯃꯦ ꯌꯥꯏ ꯊꯛꯆꯜꯂꯔꯣꯏ ꯋꯥꯅꯕ ꯊꯕꯛꯅꯦꯕ ꯑꯩꯉꯣꯟꯗ ꯋꯥꯏꯑꯦꯕ ꯌꯥꯝ ꯆꯥꯁꯤꯜꯂꯒ ꯉꯝꯗ꯭ꯔꯦ ꯑꯩꯁꯨ ꯁꯤꯅ ꯑꯗꯨꯗꯤ ꯀꯩꯅꯣꯁꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯆꯥꯕꯁꯨ ꯂꯣꯏꯔꯕ ꯀꯩꯗꯧꯔꯅꯤ ꯂꯣꯏꯁꯤꯜꯂꯒꯦ ꯋꯥꯔꯤ ꯁꯥꯟꯅꯁꯦꯁꯨ ꯑꯩꯈꯣꯏꯗꯪ ꯁꯥꯟꯅꯔꯛꯀꯅꯤ ꯂꯥꯏꯚ ꯑꯣꯏꯔꯗꯤ ꯁꯥꯟꯅ ꯌꯥꯕ ꯑꯩꯁꯨ ꯂꯥꯛꯑꯒꯁꯦ ꯐꯦꯡꯗꯣꯛꯎꯒꯦ ꯃꯊꯪ ꯑꯃꯨꯛ ꯆꯥꯅꯕ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯁ꯭ꯋꯥꯏꯗ ꯚꯤꯗꯤꯑꯣ ꯕꯥꯏ ꯕꯥꯏ